ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯘꯨ ꯂꯩꯁꯥꯡꯊꯦꯝꯒꯤꯗꯃꯛꯇ ꯊꯝꯖꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯁꯤ ꯍꯧꯕꯤꯅꯕ ꯑꯩꯒꯤ ꯏꯃꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯁꯤ ꯍꯧꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯂꯨꯛꯆꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯂꯝꯗ ꯃꯐꯝ ꯆꯥꯎꯅ ꯀꯟꯕꯤꯔꯝꯕꯇ ꯅꯠꯇꯅ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤꯗꯃꯛꯇꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯔꯘꯨ ꯂꯩꯁꯥꯡꯊꯦꯝ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯅ इखंग खंगौदना लेखिदबा असिदा थमोई सोकना अवाबा फोंदोकचरी तसेंगना मणिपुर साहित्यगिदमक्तसु मणिपुरी साहित्यगिदमक्तसु अचौबा मांगजबा अमा नि हाइना थमजनिंगी कवि असिना खंगौदना लेखिदबा असिदा फाइंडिंग द वॉइस की टीम लेखिद्रबगी मफमदा श्रद्धांजलि कच्चबगी थौरम असे लांथोकचरी लांथोकचबनी हैरांग लैरांगी महुत सिंजरगा कबीना इदुना थंबीरमलबा सैरेंग लाइरिक मापनदगी खंगतचबा सैरेंग कया खुदोल तम बिगनी अदुगी सुमथक्ता